Transgender nupi da tathi na tawbagi matang da action lokhanaba police ta khangankre. Transgender nupi ama buimung manunggi MIYOI singa tathi tawai na tawbagi matang da matik saba action lokhanaba Manipur Human Rights Commission na Imphal West ki Superintendent of Police ta khangankre. Usam Deepika Kaubi transgender nupi amana mahakpu imung manunggi MIYOI singna tathi tawai na tawbagi matang da wakat ama mari lainaba police station da pukhatlabasu mathau taba thabak amata pakat pidre haiba wakat ama lakpadagi Commission ki acting chairperson ke Khagendra Singh na hiramasiga mari lainana mathau taba thabak sing pakhatnaba khangankibani December 22 fawgi mamangda complaints report ama Imphal West Police Station gi officer in charge na pikhatlakadabani haina sukhanganke transgender person ek lising ani taramapan gi makada nupi ama oina sakhanglabi Deepika Chanuda imung manunggi MIYOI singa chathariba thawong singa duga mari lena matik saba action lokhatpam thoi lebak asig mafam cameroon da transgender singna thengnariba khudongsa da singi matang dasu commission amayek sengna panki hari Kuki na litan pokpida Lambi Semjinlakpada Ungkhatnarure Pukhaw litan pokpida Kuki singna Lambi Semjinlakpa ubadagi miyamna tawriba matau asibu karino haina langnaringai gi cherakta masing yamlaba Imphal East District Police ki kangbo sing amasung paramilitary forcing thomjilaktuna angakpada Ungkhatnarure security forcing thomjilakpagi tanja aduda Kuki gi nupi nupa kaya amasu utubwatu parina sangsinnarakhi adumakpu maitei singe makedegi ngahak langam laba matungda masa masagi mathau adum taunakhi hairi Manipurda lisang sina chatharakliba conflict asida naga singna sauna mangjari sahi kyagi mamangdagi Manipurda chatharakliba conflict asida naga singi oina sauna mangjari haujiksu maitei amasung Kuki anigi marakta ungkhatnariba cherak asida naga gini haina leiramba lam kaya ama Kuki singna khunda silakli amaromda kanglupki irang mayoknariba state asida paramilitary force lising humputara gi mathakta deploy tawrabasu Santi hanjilakpa ngamdriba asigi marakta popular government ama semnaba thawrang tawrabasu leiriba conflict asiga warisin ama maikei anigi yanaba moong amada purak haudaba tarabadi hena kudongtiba fibam ama lakpa yai haina expert chingna matpiri English ngani kulumdoi gi mamangda ibobina lusingba Congress government ke matamda Kangpokpi district senkiba adudagi naga amasung Kuki anigi marakta lamgi matangda sauna mungnaba asi hengalakli UNC gi maikeidigi indigenous naga miyam gi ayaba yaugduna Sadar Hills Kangpokpi district semba yaroi haina agreement kaya inakrabasu madugi wahantok amata laitre ibobi government na Senapati district tagi Kangpokpi district asik khaidoklaba matung nauna subdivision mapan semki hairiba subdivision mapan adugi manungda Island subdivision adu khaktamak asengba lamgi mapu oiriba naga singi oike aduga subdivision nipana Kuki community singna namna taba jaga sing oike masina naga singna jaga sing adu makhoigi pari puri gi ni haina claim tawrabasu karimata upai lekide Naga People's Organization Kangpokpi gi maikaidagi nauna Kangpokpi district assembly ba masung nan naga singi missing leptana hengalakpana indigenous naga singi demography da CHAONA akiba pire Kangpokpi gi naga sing asi hana mafamadu da khundaba leitaba kangbu oirabasu housing minority oire masi maru oina Senapati district tagi Kangpokpi district khaidokraba matung ain kaina mitok kaya khunda silakpa nauna Kuki kul kaya tholakhiba asini nakalamaromda Manipura thokliba irang asigi maru oiba maramdi kanglup singi marakta thajanadaba lamkhaigi claim taunaba administrative ki oiba asoiba leiba amasung indigenous right ki matangda warisin ama lakpa ngamdaba asigi matangdani haire Mahairoi singi mama mapa sing Yaona protest athakre Thobal district lairiba Langmai Thet upper primary school gi awat poja sing athubada hapiu haina school asigi Mahairoi sing mama mapa sing school management development committee gi MIYOI sing Yaona protest athakre khongjang aduga mari leinena school management development committee gi maikaidegi M ibom chana phongdokhibada class 1 dagi 8 fawba lairiba school asida supnatagi Oza marikaktamak lay Oza suna laytaba asina Mahairoi sing takpi tambinaba honabada ka amada amuktada class ani punna class tawbasu yaure para maduna hiramasida sarkar gi maikaidigi mijeng changbiduna award pa Oza sing athubada thabira u haike makurana faraga LUPA LISING 30 da yonkhiba angang police na kankre
Kidnap taukiba amasung lupa lising marputara da yonkhiba masagi chahi manga surabi nupi masa ama Mumbai Police na palbelda mahaki khongul liduna rescue taukhre amasung mahaki mamaga asoi angam toktana amuk hana pulhankre. Investigator shingi matung ina angang adu mahaki mamaga pokminaba makura amasung madomsa Santa Cruz East ki Bakola dagi ahing nongyai aduwai da fakibani ani aduna nupi masa adubu MIYOI amada lupa LISING marfutara da yonkhi leidiba aduna amuk mahakpu lupa lakh amaka LISING marfugi damakta atopa MIYOI amada amuk yonkhi khulai thuna thabak paikhatuna Bakola police station nupi masa adu palbel dagi rescue tawkhi amasung mahakpu asoi angam amata thokana mamagi makuta sinakre haina Mumbai Police na social media thagalakpa post amana eke thangalakiba wakata thabak lakhotuna police na thudamak thijinki amasung nupi masa adu palbel da leire haiba khangki Team amana mahakpu rescue tauki amasung November 15 da Mumbai da mahakpu amuk hana puraktuna mahaki mamada khusina dringai ki mamangda police official amana mangonda chocolate sing pidna wakal nungai hanki angang phaba amasung trafficking tauba aduda chenaba MIYOI manga loinamak police na fakre hairi Meghalaya da angang changwa yauna MIYOI lising taragi batakta HIV positive oire protection yauda yumban mari thambana Meghalaya da HIV chandokpagi khwaidigi achauba maram oire Meghalaya da angang changwa yauna MIYOI lising taragi matakta HIV positive oiramba thengnaki bagaloina set asida HIV AIDS ki case masing hangalakliba sida set asigi health authority singna nungnang wafongdokre Health Authority gi official singna pongdorakhibada HIV gi case khwaidigi yamna leiriba si is Dentia Hills tani HIV positive oiraba angang ayamba sel tungi phibam phattaba imung singdagi oiri masina maram oiraga Meghalaya da asoba haksel gi oiba crisis ama leirabra singnare haike Meghalaya S Control Society na thapongdokhibada state asida HIV sandokpagi khwaidigi asoba maram asi protection yaugana yumban mari thambana oiri haudik MIYOI kana HIV test tauthoksi yadabana maram oiraga HIV ki case sing khangdoknaba honabada apanba ama oiri masina maram oiraga laina asinga lingaida medical intervention tahaugadaba du khudong sadaba mayok laduna leire haiki Pauna Kaitel amasung Governor Maninggi lambi fazana vasembada yong malaklay laikom lairang na salak sare matam kharagi mamangdagi khwaramban kainthengi saruk ama oina leirakkhibata natana makal kyagi potsai sing yonba dukan Kagok ani pareng sana lebagi mathakta cinema hall maruoiba bank sing photo studio hotel lanai loop kharagi office sing hotel amadi Manipur Handloom and Handicraft Development Corporation Limited ke employee singba lairiba Pauna Kaitel gi lambi paringda kanaba charong phanglagadabani haiduna drain chankhalakkhibada lambi paring asigi mataida thaba using yanthate haibigi wathok thokraba matungda ngasidi drain semgalakpagi thabak asina Kaitel asigi lambi paring asi semlaga yong malaklay haibigi phibamda laikhom lainangna salak saduna chathok sin tawba yaraktre Pauna Kaitel gi lambi paring asida leiriba dukal singi khaktanatana Imphal mayongi maruoiba lambi amasu oiribani paring asida pakalakpa drain chanbagi thabak loisinduna masigi makhum panba amadi sem sabagi thabak chatharaklabasu anauba drain chanabagi damakta tawthokpada thorakpa lebaksing drain manungda tungsilakpa ising lambi mathakta singkhalaktuna Thadorakpana chingba lambi paring asi salak sarakpani Pauna Kaithengi lambi paringda oirakliba phibam asi drain chanba khakta sunatana matam kharagi mamangda Imphal West District ki Deputy Commissioner gi mejeng makhada enclosure sing haiba dukan kharana henjilamba sajilamba mafam sing kakthatpa amasung masana lauthok bana singbagi damakta thorakpa akai atoi kayasu mateng pangsili maramasina Pauna Kaitel gi paringda tangai fadana chathoka sin tawriba miyamgi maikeida gidi lambi paring asida laikhom lainang thangzilakliba asi mari lainaba contractor na Imphal Municipal Council dagi drain dagi amot akai sing jingthokpada sijinnaba yaba machinery sing sijinaduna jingthoklaga laukthokhrabadi haujik lambi asida oiriba phibam asi ohendaba yagani lambi asige phibam phattabana dukal sing masing suna hangnadre khara hangliba dukan singdana potchai leiba lakpa MIYOI singi masing yamna hanthare lambigi phibam phatrabasu hangliba dukan kharagi marakta
khul lam khang kaudaba yaure adubu khwaidagi laibak thibadi pauna kaithel lambi paring asi khaktanatana lambi asi ki mamang thangba sarukta lairiba governor road hairaga khangnarakliba lambi asi gi phibamsu aduki matik fatre mafam kharadadi ising thupjinduna leiba fawba yaure governor road ki oinadi lambi paring asida lairiba mamai mamang onba dukan singna encroach tawi haiduna eviction chacharakibadagi hanzilamba saruk sing kakthanarakpagi amot akai amasung makum singna drainda loina tasinbadagi drain sing thangalakpani ising sengadaba drainda yum sidokpagi amot akai sing tasilakpana drain gi ising haigalaktura lambi asige paring da tungsin ba haurakpani hari aduga governor maningi lambi paring asida lairiba drain gi makum suna pandabadagi marakta ahoba yaroktuna khudi thijanduna tusenba amasung puthabana singba kaya sutoina thoklei maramasina pauna kaithel amasung governor maningi lambi paring asida PWD loisang gi mari lainaba official singna athuba matamda mijeng changhaninge haina su dukan phamba miyoi sing amasung asat awok singna phongdorak ED na thijanbada Myanmar singna drug sungbada India gi GST aran mo ong da sijinaramba thainakre Myanmar da drug sungbada changba raw material sing Indo Myanmar gi ngam paring da Indian singna Myanmar macha sing da piri Information Directorate ED na lusingduna tathaba investigation amana Myanmar gi miyoi sing Myanmaris na makoigi lebakta drug sungbada changba raw material sing Indo Myanmar ngam paring da Indian sing dagi leibada hena khudong sanabagi damak Indian sing gi goods and services tax GST gi credential sing aranba moong da sisinai haiba khangba ngamle hairi ED na lusingduna thiba humbagi thabak sathakiba si Indo Myanmar border area maru eba Mizoram gi ngakhai paring da heroin kya Myanmar dagi pusilakpada security force sing na faraga mari laina ba ngakhai paring asida narcotics ki cross border gi oiba thabak thoram singi matang da thiba humbagi thabak sathakibani ED na tha asigi kuntareta Mizoram gi ngakhai paring da operate toba narcotics trafficking network amaga mari lainana money laundering case ama register tawraba matung da thiba humbagi thabak jathaba haurakibani ti humbagi thabak sing asi Mizoram gi Aizol amadi Samphai Assam gi Tribhumi amadi Gujarat ki Ahmedabad na chingba mafam sing da Prevention of Money Laundering Act PMLA gi makhar jatharakibani idina phongdokkibada thiba humbagi thabak jathaba asina phanglakpa evidence ki matung inna Indian singna Myanmar gi miyoi singda pinabagi damakta pseudoephedrine tablet amadi caffeine anhydrous singba khomjinduna ngamkhai paring da puraklaga narcotics network ka mari lainaba Myanmar gi miyoi singda piduna transborder drug pusalakpa amadi drug trafficking da natana money laundering gi thabak thoram kaya su chathari haiki idina makhata na phongdokhi bada thibu humbagi thabak chathaba asida Myanmar gi miyoi singna methamphetamine tablet sing sabada changba raw material sing adu Indian sing dagi launa bahona bada Indian nation sing gi GST traditional sing aranwa moong da sijinai masida natana thiba humbagi thabak chathaba asida Indo Myanmar gi ngkhai paring da lairiba porous result sing da narcotics manufacturer sing gi supply chain chogatna ba tongan ba scheme sing lairamba thengnare India gi tongan ba state sing da su narcotic ki thabak thoram sing sogatna ba financial gi oiba amasung smuggling gi ga mari laina ba connection kya masa khangdokpa ngamlei hairiba sing asiga mari lainana tatharamba money loading gi chawba thoram thawong amasu masa khangdokpa ngamle haike ED gi investigation gi manung chana red chathabada hawala operative amadi atopa MIYOI kyadagi LUPA lakh nifutaruk subna taret lom sis tawba ngamle amasung mari lainaba bank account kunmathoi fistokre hairi